HOUKHIBA December Taramari ta THOUBAL District ki SALUNGPHAM da Manipur Police Commando Personnel singna KHUL NGAKPA ama NONGMEI na KAPTUNA HATKHIBA amade KHUL NGAKPA taruk na PHAJINDUNA THAMLIBA asigi MAYOK da all Phumlou APUNBA NUPI lubna SHINDUNA Phumlou Sorok Mapan Community Hall da Wakat Meepham ama Chathakhre Wakat Meepham maduda saruk yakhibi all Phumlou APUNBA NUPI lub ki secretary ahanthem ongbi sunitana hai SALUNGPHAM ki thaudokta KHUL NGAKPA taruk PHAJINDUNA amade hojik thokliba irang asida Jingkhong Jingyada Lairiba Maitei KHUL NGAKPA kaya Phagalakliba se akanba mawngda condemn tawe irang asida lamdam sigi KHUL NGAKPA singna thawai khubakta haptuna lamdam asigi apunba saktam ngaktuna lakpane kuki khulai paiba singna landarakpadagi thokliba lana sida kuki singna lairiba mafamdana action amata laukhataba aduga tampaktana combing operation amade KHUL NGAKPA sing phabagi thabak leptana chatharakliba se laibuk thibane lana si hojiksu loidribanina KHUL NGAKPA sing asina ngakpidrabadi mijam miyam ase matau karapna hingba ngamgadawribano haibasi achauba wahang ama oirakle hainaso mahakna makhatana phongdokhe Oji ekoi mama obi ekoi na ju lam lam na kodi makta mama obi ekoi na ju ngasi ekoi na sorok ka amade ekoi ahing nongdang nongdin ekoi ju isa yum bali bane isa lai bane aduga ekoi na hoji yum da phamung da nungai na tungga do matam sida lerakta amade ekoi gi sorok na la da awa hoji ahing dai bang khangdana yarek dana isa jingbo khoi na sangi aduga mama jing na ju aduga macha jing na ju mama jingbo ngakpi senbidana iraipak iramdam kaidana ba iraipak iramdam je akoji muddana ba haidana asuk yamna section na senariba maraksida Manipur government amadi India government na akoji India sarkar na akoi sumaina ngak leitana miwat minai tawba je athopa matamda thadok piyo akoi yajaninge